Hi Mayam, I see Mayamda, Mitegi Kudu Joburabado, Tombre Janjage, Konana Gaja Sukara Janalaga, Tomba Janjage Mayamda. Kongdumsi, Uganda City, Mari Manga Tanka Mage Ahambada. Kambay ising jamna hapai mathau tade sing khajitang lupli lumi tawna hapaga se haji makhum mai khumjallage aigi se mangara kame haji mulla badina ji lokhoge se sangom se smai tawdana pungna amul spray sangom se ji lona thamme asiga aigi haji afutpa khongdum gajar se hapchan jarage mathangda chabada hauna bagi elaichi makup khara hapchan jarage elaichi makup khara manam nungsina chabada hauna bagi hapchan lage loinana kapura chabi sisu khaji hapchan lage manam nungsina chabada hauna bagi aji chini su khara hapchan lage mayam se hapagi matungda jamna kuina lona thambaya sangom da chini hap khara jamna kuina lolabadi sangom se lona bindha onduna chabada haute aduna ngaha minute anirom sohollaga thangdarage aji agi mayam hatan baloira minute anirom soholle aji agi jambura se mulle thangdarage aji aigi khongdu mama de gajaga punna thongjaba chambura se khatang mahau jengjage yamna haugre mayam aigi khongdu mama de gajaga punna chambu thongjaba recipe se mayam na pambirabdi like share amani subscribe tabiu mayam se jumda thong chabiu yamna haugni